Ahan Badamaru Eva Pau, UNLFP Amadi, Lenga Kimarakta, Kuyakpina Kiba Peace Agreement, Hausi Haujik Chanari Haina Home Minister and High Cray. Census postpone Togatapani Highway demanda, Nasisu JF Dina Assembly Thomzin Bagi, Kongjang Sansin Cray. Chief Minister Y. Khemchana Chayola Sige Business House the Lauto Cray, Pundalupa Crore Lissing Ani Chamanga Kunmari Henbagi Grand Pastor Cray. Nagagi Lamda, Cookie Sing na Cookie Homeland Taliba Sina, Tangdu Laitaba Purakpangamloy, GPRN na Compromise Suktok Toroi Hairi. Amadi Manipur gi Haujik Oiriba Nong Ching gi Phibam asi yenglaga Tongan ba district kayada alert lauthokre. Kurumzari ISCOM News Miang Tabir Pumna Maku Ahan Mamaktada Suraj Khongban Tabana Taramokchari Haujek Mapung Oiba Pau Ing Kumja Lisingani Kolhum Doigi November gi Tang Kunma Palda Aina Thinkraba Pambay na Luchingba Lalholop United National Liberation Front UNLFP ga Manipur Lengak Amadi Central Government ka Kuyakpina Khiba Peace Agreement adu Haujek Fawba Chanari Haina State Asigi Home Minister gi Charles Puriba Govindas Konthau Zamna Ngasi House da Pongdo Cray. Wafum Asi Minister Govindas na Kangabo Assembly Constituency ki Congress MLA Surja Kumar Okram na House the State Question oina hangkiba wahangi pau kumda Pongdo Kibani. Minister Govindas na Makha Taraduna Lengaka Peace Agreement sign Taunariba UNLFP gi Haujik Leiriba Kadar gi Masingasi Punna Lisingamaga Chamri Kuntra Mangani. Peace Agreement asigi damak ground rules sing ningthina sembaloi kre amadi Kadar Singh asigi oina rehabilitation package oina tha amada Kadar amamamda lupa lising taruk ki stipend sing piduna lakli haina phongdokhi Mitob Hana Khandoktana Lamdam Asida Mikok Thiba Yaroi Haina Just and Fair Delimitation JF Dina Tongan ba Khongjang Kaya Changsin Duna Lakpagi Saruk Ama Oina Ngasi Manipur Legislative Assembly ge Mifam Hek Haukibaga JF Digi Masing Yamlaba Women Wingi Thomi Singna Thangmei Ban Laiden Hanjaba Lekai de Leiba Ibudhau Nauting Khong Lampakta ge Hauraga Assembly Tamna Thomjin Naba Honabada Manipur Police ke Masing Yamlaba Personnel Singna Mafam Aduda Athing Bapi Badagi Nakalani Marakta Chowna Mukna Bathokre Khongjang Loi Singh Aduna Khongjang Adu Makhatana Chathanaba Honarabasu Police Personnel Singna Athing Bathambadagi Assembly Tamna Thomjin Naba Honakiba Miyamadu Mafamadudagi Handokpa Ngamdana Lushin K Maru Oina Khongjang Aduda Lan Loidri Census Yaitho No NRC No Census No Free Movement No Census Amadi No IDP Settlement No Census Haibana Chingba Play Card Sing Su Sizanake Ngasigi Khongjang Aduda Saruk Yakibi Tami Chingmi Apun Banupi Lupki President Yambem Ongbi Momon na Haikibada JF Dina Matam Kayagi Mamangdage Mitop Khandok Labamatung Census Pangthok Piu Haiduna Khongjang Kaya Changsinduna Laklabasu Haujik Famliba Manipur Legislative Assembly Mifam Asida Lengak Pairiba Mihut Singh Asina Wafam Ama Fauba Khanabalaite Masina Maram Oiraga Ngasi Miyamna Assembly Tamna Thomjin Naba Honabada Security Force Singna Athing Bapiba Haibasi Yamnamak Laibathiba Mani Loidena Lamdam Masida Karigumba Mitob Hana Khandoktana Mikok Thikiba Taragadi Aikoigi Yelhomi Furup Singasi Mafam Kangdana Soidana Mutkibagi Pibamda Lakani Maruina Myanmar Dagi Changsil Lakiba illegal immigrant Kayamasu Mikok Thiba Sida Yauksin Kiba Taragadi Makoisu Lamdamasigi citizen Ama Oina Laukiba Yana Ladybani Maramaduna State Asida NRC Chana Handuna Mitop Khandok Laba Matung Lissingamaga Chamapal Yankai Mathoida base year Oiraga Census Pangthok Piu Amadi Haujik Lengak Pai Riba MLA Minister
singnasu ngasi phauba mitop khandok naba thabak amata paikhatlak taba sina maram oiraga lengak pai riba MLA amade minister singi mafam dasu miyamna thajaba amata leraktre haiba yai maram aduna hojik famliba assembly mifam asida mitop khandok pagi matang da khanadaba tarabade makha tana JFD na lamdam asigi miyamga loinana makhal kayage khongjang sangsin khigani haina su phongdokhe Imai sa khoi mya jina ngasi assembly gi mana kitang yauba ngamna ba khoi kholau khar lau jage hana tawni adubu khuti post amagi jaga phawo khoi salhandre ngasi se salhandre ga su ai khoi ngasi lairi ba hingi ba matam si phawdi hayang ai khoi gi sai su singna ai khoi butung da nok na hauga da ba imai pa sing ahalaman singna khoi gi dam da kain ta honaram de haiba adugi khungul do muthi ga do do pam da bagi khoi angam ba khar dang tawre harga akhoi ji sumaina assembly yaure haraga India government gi mana kong da khar dang yau ngam ba do khoi pami aduga ngasi state government gi MLA mantri mandong sing sina moi manung ga honaram badi ai ko khoi mi thuk de ba moi na hai ba khuding ma ko khoi thaja de khoi na sum than thana de moi se bara ma na ai khoi mai bien sing se phage su pharo phuge su phuro jen da thongge thamo ai khoi ngasi di khoi yoksal lege na khoi ma ngasi la ine ba Hojik Chathariba Manipur Legislative Assembly Budget Session asigi manung channa ngasi House da Chief Minister Yumnam Khemchand Chathariba session asigi chayol asigi business sing House da lau khibaga loinana department taret ki senba chahi lisingani kuntaruk lisingani kuntaret ki oina tongan ba department taret ki demands for grants oina punna lupa crore lising ani chamanga kunmari lakh marfumari lising tarataruk opposition amasong ruling gi members singna khanaraba matung pass tawkhre ngasi House da demand for grants oina pass tawkhiba department singadode information and publicity medical health and family welfare services consumer affairs food and public distribution administration of justice social welfare department amadi tourism science and technology ne ngasi pangthokhiba demands discussion amasung voting the leader of opposition MLA K Megachandra MLA TH Lokeshwar MLA K Ranjit amadi MLA Surjakumar Okram na tongan ba demand singi cut motion sing pukhatki ngasi gi session asigi ahobada Chief Minister Y Khemchand House da Manipur Information Commission ge tarataruk suba annual report lisingani kunithoi lisingani kulhumdoi gi paper oina table tawkhibaga loinena Manipur Legislative Assembly ge secretary na governor na ayaba pikraba bill sing the Manipur Contingency Fund Bill 2024 the Dhanamanjuri University Second Amendment Bill 2024 the Manipur Private School Registration and Regulation Amendment Bill 2024 the National Law University Manipur Bill 2024 amadi the Manipur Goods and Service Tax 7th Amendment Bill 2024 table tawki ngasi numit yung bamatungi assembly session da Chief Minister Yumnam Khemchand House da introduce tawkiba the Manipur Money Lenders Bill 2026 khanaraba matung pass tawki Kuki immigrants singna Nagagi lam khopchinduna Kuki homeland tanbagi khongthang sing leptrabadi Government of the People's Republic of Nagalim GPRN Eastern Flank Naga Amina kaidaunungda compromise tawroyamadi tangdu leita basu purakpa ngamloi haina lup asigi Lieutenant General A Raman na khuriak piduna thadorokpa cherol amana phongdorakle cherol asina makha taraduna Naga sing labdamasida community pumna makka nungsi chanana punna hingminaba pami Kuki singna Naga sing asi lamgi mapu singni makhoi Naga gi lamda leiribani haina khangliba makhai chayet na bathokloi adubu lamgi mapu oidiba Naga singda Kuki immigrant singna ikai khumna da baga loinana lisingani kunmanga gi June thada mara leijadaba tangkhul Naga gi winga driver ama ukrul Imphal lambida Kuki immigrant singna tamthina furakhiba amadi chahi asigi February gi tang nipal da ukrul district ke litanda tangkhul Naga singi yum kulhumdoi Kuki militant singna mai thakhiba thodok singda Indian Security Force singna tuminna yengduna leikhiba thodok sing asi lup asina taraina logde Kuki militant singda Indian Army na
फोंग नमतेंग पांगसिंदुना तांगखुल नागा सिंगदा अटैक चथहले मसीना ताकपदी इंडिया लेंगाकना कुकी सिंगसी प्रॉक्सी वारदा सिजनदुना इंडियन आर्मी गा लोइनना नागा पॉलिटिकल राइट्स सिंग नमथनबा होनरी हाइबसिने हौजिकती लुप असिना अमदी नागा मियामना इपा इपु सिंगना थंबिरंबा लम सिंग ngakchenaba paikhatfam thokpa thabak paikhatpa hawrgani maram aduna naga gi ipa ipu singna thambiramba lam sing ngak senbagi damak punna thokminarasi haina apil tawri loinana Ministry of Information and Publicity NSCN GPRN na litan gi thokdoka mari leinana chahi asigi February gi tang 13 da thokiba press statement adu sagat laduna NSCN na makhoi gi mapa mapuna thambiramba lam sing ngakchenabagi damak paikhatlakpa thabak thoram singda yelakpa singi mayokta thengnanaba sem saba loire haiba wafam asida naga miyamna chauna sagatli hairi amaromda chahi asigi February ki tangkul humdoida tangkul nagalong kumpai longsang kazipna litan thokdoka mari leinana laukhiba warep kuki singa leinariba senmit longi mari sing thadatpagi khongthang asi saugat laduna naga phuruk ki miyamna naga gi lam singda kuki singna chatharamba lalon itik ki thabak sing khudakta thingduna haujek Indo Myanmar border area oiriba thana dage namli faubada chathariba petroleum ge pothok sing yauna chana thaknaba potlam sing kuki singda supply toba khudakta gi lepkadabani haina cherol asina khanghalakli Haukiba numit nini asida Manipur ge ching amasung Tampake district singda akanba nonglai nungsit situna len takibana maram oiraga yum kai amasung uwa kaya tektuna amang ata thokliba sigi yenglaga state asigi oina alert lauthokibaga loinana chief minister Yumnam Khemchana mari leinaba department ge official singda alert oina leiduna nonglai nungsit na sokhalaba singda khudaki oiba relief ki mateng pinaba khanghan khre hairi chief minister na mahaki ex handle da Thagatpa post amada haukiba nongmanini asida khanghaudana len yauba akanba nonglai nungsit silakpana maram oiraga state asigi ching amasung Tampake district singda yum kai amadi ensang napi sing amang ata kaya thogankhre maram asina state asigi mari leinaba official singda tangai fadana alert oina leiduna amang ata thokraba singi imung manung singda khudaki oiba mateng sing pinaba khanghankhre hairi Chief Minister ki post asida makha taraduna relief and response team singda su nonglai nungsitna sokhalaba imung manung singda pau hek phangbaga khudakta pangba yaba mateng sing pangna basu khanghan ki hairi masigi sumathakta department singna su nongching ki fibam singasi kupna yengsinna ba khanghan ki haibaga loinana miyamna awaba hek tarakpa matamda lengak leiri haiba kaubiganu haina su phongdokhi lengak asina ngamliba makhai awaba tarba miyamda makhoigi relief safety amasung support sing matam chana pina bahonagani haina post asida makhatari panbayai haukiba nomanini asida state asigi ching amasung Tampake district singda len yauna sitkhiba akanba nonglai nungsitna maram oiraga yum kai tekpa yum kupliba jingha sing humdokhiba uwa amasung electric post sing tektuna miyamda khudong chadaba kaya mayoknaduna lakli Nongmaijing numit ki ayukta sitkhiba nonglai nungsitta Bisnupur district ki Moirang Loktak mapalda yum taruk nungsitna humdoktuna amangata thohanki numit asida Kakching district ki manung chana leiba Wabugai lamkhai da leiba dukan amasung yum kunthra hena nonglai nungsitna amangata sing thohanki masigi sumathakta Thobal Imphal West amadi Imphal East su yum kai kaya amangata thokhi ngarang nungthil silakpa akanba len yawa nonglai nungsitna Bisnupur district ki mafam kaya da yum kupliba tin sing len na khutuna amadi ingkholda manama sing kaya paktak nana mangtak hankibaga loinana yum kai amadi sangoi kaya humdoktuna mafam kaya da amang ata thokhanki Bisnupur district headquarter dana ka hena chawba len sing tabadagi tidim lambi len kupkhi marak marakta yaurakhiba ka hena chawba len Bisnupur ward number 1 ward number 3 amadi ward number 7 ge yum kaya amang ata thokhi mafam kharada chada humphudra rom amangata thokpa yauna ki hairi district asida leiba tin amadi uyonba dukan sing awaba mayok nariba miyamna nong marakta queue da lepna duna tin amadi u leiba lakna ki nungthel gi pung mari rom taba phawba tidim lambi gi nak yeta amadi lobuk ta taba len sing tumbangam dana ngorok ngona mafam kaya da leiba miyamna unakhi hairi district asigi tawbul
Khoizuman Kaino Amadi, Ngai Khong Kulendasu, Jauna Amangata Toki, Taubulamadi, Quaxi Faidadi, Lobuk the Paksana, Taba, Manama Sinkaya, Lena Maram Oiraga, Mang Takanki, Sanapat District, Tapho the Su, H. Loni, Kholi, Paumai, Loni Theba, H. Kene Thekharu, C. D. Rani, Rebecca, P. H. Theko Daha, Amadi, S. Root Koba, Kunja Singh, Yum Singh, Amangata Thokre Hairi, None District in the Su, Nonglay Nung Shidaduna, Saubung Long Part 1, Amasung Part 2, the Punna Yum Kuntaruk, Amangata Tohan Kibagalonena, District Asigi, Dolang, Sangzi, Bitiang, Longzang, Tausang Amasung, Longsai Khul Singh the Su, Chauna Amangata Toki, Zauzang Tek area the Su, Len Amasung, Nonglay Nung Sitna, Yum the Yokpa Sa Ujek Tumna Si Kiamadi, Kulasida Tingliba electric line sing, Uwa Tek Namaram Oiraga, May Pangdabagi, Awabasu Mayoknadi. Oirakliba Fiba Masida, Ching Amasung, Tampaki Nonglay Nung Sitna, Sokhalaba, Kunja Singh Lengaki Pukning Chingsiladuna, Atubada, Pangbaya Mateng Sing, Pangbinaba Apil Tarakli. Hianglam Assembly Constituency ke Manung Channa Leba Sekmai Jinda Ngarang Len Yauna Takiba Nong na Sokhalaba Mafam Singh Dangasi Hianglam Assembly Constituency ke MLA Dr. Yumnam Radheshyam na Hagtheng na Chatuna Yangshin Kre Hai Riba Yangsin Khongchada Duga Mari Leinana MLA Dr. Yumnam Radheshyam na Phongdo Kibada Ngarang Takiba Len Yauba Nong Aduna Hianglam Assembly Constituency ke Manung Channa Leba Sekmai Jin Mamang Lekai Mayai Lekai Sekmai Jin Kuno Amadi Hianglam gi Sarukhara Dasu Yum Kai Tek Payauna Inkhol gi Mana Masing Amadi Law na Chingba Kayasu Amangata Thohan Ki Hairiba Lena Sokhalaba Imung Singh Asi Tumpham Chapam Leibagi Awaba Kayasu Mayok Nadaba Natte Hiramasigi Matangda Manipur Lengaki Maikaidagisu Pangbaya Mateng Pangnaba Mari Lenaba Kakchingi Disida Pau Pikiba Lekre Loinana Mahaki Maikaidagisu Lena Sokhalaba Imung Singda Angam Mateng Sing Pangnaba Honagani Amadi Ngarang Takiba Len Yawa Nongaduna Maram Moiraga Hena Sokhalaba Imung Singdasu Lengaki Mateng Laktringaida Kudaki Oiba Zinga Mana Tara Imung Amamamda Piragani Haina Sum Hakna Fongdoki Ngasigi Yangsin Khongchada Duda Kakching Jila Parishad ki Hanagi Adakshya Furit Sabam Jiten Waikhong Jila Parishad ki Hanagi member Chongtham Indrajit Yauna Atay Maru Oiba Miyoi Singsu Sarugyaki Marang Lena Sokriba Imung Singse Hojik Tumhum Laitri Sabum Laitri Watabum Laitri Masi Sakara Tum Matamda Nyeng Changbi Duda Koi Mating Pangaba Haidana Ngarang Di Hamatan Panajari Mari Lena Desi Kaksing Desi Paupi Ngarang Dagi Magi SPC ki Makhada Timu Tauda Service Anandana Kayam Yam Sokano Kayam Yam Tekano Yum Kayam Yam Teke Samun Kayam Yam Teke Low Kayam Sokre Habi Service Awanda Ngarang Desi Japa Ukra Wanina Manipur ki Honorable Chief Chief Minister Dasu Honorable Dasu Paupi Kana Ati Akai Mayam Wari Taakse Atubu Matuna Pango Yam Sabuk Tawna Instruction Tiga Desi Dasu Tiga Ai Shamu Sulak Tuna Sisma Kare Injare Loina Yama Namda Sulu Kaisi Injare Awa Avataru Mayam Sulu Kodana Sakana Pano Sinjagani Loina Aikui Kutakta Tangai Padana Kutu Kutu Chavum Mai Jabu Kudong Chara Yum Kara Mayam Sulu Injana Kara Yum Kara Dari Madu Sarkari Ngai Dinada Aigi Nakandagi Junga Natara Tarada also Ai Nasi Junga Ni Yam Sakna So Tangu Sike the guy that now so Akanba Nonglay Nungshitka Loinana Bisnupur District Amukta Thok Triba Mawongda Len Taduna Bisnupur District Kulkarada Yum Kupliba Jinga Singh Hoduna Mang Taklaba Nong Yuraba Imung Singh the Indian Red Cross Society Bisnupur District Volunteer Singh na Koina Chatuna Makhatana Tarpolin Singh Mating Pangkre Indian Red Cross Society Manipur State Branch ki Mateng Loinana Indian Red Cross Society Bisnupur District Branch na Tarpolin Singh Mating Pangba Juda Bisnupur District Branch ki Patron Member Laishram Maniyaima Secretary Dr. H. Roman Treasurer M. Ibohan B. Amadi Committee Member L. Ronaldo na Koina Chatuna Taubul Ngai Khong Kulen Amadi Bisnupur ke Tongan ba Ward Singh da Kahena Amangata Thoklaba Imung Singh Amadi Mapur Oiba Kaina Kraba Nupi Singh da Khudaki Oiba Mateng Singh Kusinaki
Tha Sigi Tang Tara Nithoi Gi Ayukta Kamjong District Ke Litan Police Station Gi Manung Chanba Mapitel Chingsang Paring Chingkhongda Kuki Nupa Ani Masak Khangdaba Miyoi Singna Nongmai na Kaptuna Hatlamba Thodok Kamari Leinana Committee on Tribal Unity Kotuna Mihat Nasida Cheneriba Singh Mari Leinaba Authority Singna Pung Nifu Nipal Gi Manungda Faduna Cherak Pinaba Pikhiba Ultimatum Adu Mari Leinaba Authority na Thodok Adu Gi Investigation Tawduna Prop Tawnaba National Investigation Agency NIA da Sinaragani Haina Thazaba Pirakpadagi Handokre Hairiba Pung Nifu Nipal Gi Ultimatum Asi Kuki Khunja Ani Mapitel Chingkhongda Tamthina Hatok Laba Matung Hundok Lambagi Thodok Adu Maikai Kayadagi Yaning Daba Uttuna Kuki Jau Community Singna Khongjang Kaya Changsin Ba Haurak Matung Kotu Sadar Hills na Tha Sigi Tang Tara Nithoida Laukthokibani Kotu Gi Statement Matungina Thodok Aduga Mari Leinana Authority na Thodok Adubu NIA da Prop Tawnaba Sinaragani Haina Pirakhiba Thazaba Adu Kotu Amasung Tongan ba stakeholders Sing Sadar Hills Kangpok Pida Leba CSO Singi Conglomerate Singna Famina Duna Wari Sanarba Matung Pikhiba Ultimatum Adu Handokibani Hairi Panbayai Tha Sigi Tang Tara Mathoigi Ayukta Masak Khangdaba Khulai Paiba Singna Kamjong District Ki Thowai Kuki Khul Manak Nakna Chingmaida Ain Kaina Popi Pambi Tharamba Singh Yanthatuna Manghan Takhan Khraba Matung Popi Thafamda Saramba Lautang Sang Amada Laikhidraba Thengjing Baite Thowai Kuki Village Amasung Thangboi Mang Khongsai Sangkai Village Aniasi Phaduna Pukraba Matung Mathangi Numit Tha Sigi Tang Tara Nithoida Thowai Khul Khunja Singna Makhoigi Khongol Liba Matamda Mapitel Chingkhongda Nomaina Kaptuna Hatlamba Thengna Khibani Thodoga Sibu Kotuna Haksina Lobaga Loinena Asigumba Thodoga Si Makata na Thoktanabagi Damak Legal Amasung Democratic Kuthangda Achumba Wail Tawduna Justice Puraknaba Authority na Honagadabani Amadi NIA na investigation Tawgadawriba Sida Kotuna Thazaba Thamli Haina Phungdorakli Tha Sigi Tang Tara Nithoi Gi Ayukta Kamjong District Ke Litan Police Station Gi Manung Chanba Mapitel Chingsang Paring Chingkhongda Kuki Nupa Ani Masak Khangdaba Miyoi Singna Nongmaina Kaptuna Hatlam Laba Matung Laikhidraba Kuki Nupa Ani Gi Matangda Television Discussion Program Amada Panelist Oikhiba Indigenous Peoples Forum Manipur Gi Advisor Asang Kasarna Nongmaina Kaptuna Hatlam Laba Kuki Nupa Ani Adu Myanmar Dagi Ni Haina Phongdok Khiba Wafamga Mari Leinana Thadau NP Sadar Hills ki General Secretary Logaulen Guitena Kangpokpi Police Station da ngarang formal complaint ama thangatuna Asangkasar gi mathakta FIR register tawna ba haijakre hairi Kangpokpi Police Station da thangalakhiba complaint adugi matungina March 12 gi Impact TV gi program manung hutna episode 59 after Meitei Kuki Naga Kuki Next Haiba Topic ta Asangkasana Aranba Pauda Yumpham Oiraga Laikhidraba Kuki Khunja Ani Thengin Baite Amasung Thangboi Mang Khongsai Mihat Asibu Lana Uhandana Miyoi Singh Asigi Asengba Singh Lana Phongdorakpa Asina State Asida Leiriba Tension Asi Amuka Hena Wanghanana Basili Haina Maral Sibaga Loinana Laikhidraba Singhi Imung Manung Singda Wakhal Amuka Hena Sokhali Haina Maral Siri Asigumba Statement Asina Community Singhi Marakta Tension Hena Wangkhat Hanbana Maram Oiraga Complainant Asina Bharatiya Nyaya Sanhita BNS ki Section 196 Kanglup Masil gi Marakta Nungsidana ba Insin ba Section 353 Close to Digital Platform gi Kuthangda Miyamda Lana Pau Sandokpa Singh Yauba FIR Ama Asangkasar gi Mathakta Register Tawnaba Complaint adu File Tarakhibani Hairi Cycling for Peace in Manipur Haiba theme da Tha Sigi Tang Tara Nithoi dagi hauraduna Bisnupur District ke Lamangdong Kaithel dagi Masing Yamlaba Ima Ibel Kayana flag off tauraduna Lamtha Khiba Peace Cyclist Social Activist Malem Thongamgi Peace Solar Ride Expedition Numit Mari ni Chanbada Chandel District Yobaga District Headquarter Manung Channa Leiriba Jafo Bazar da Mahagna Hek Thunglabaga Hana Nangaiduna Leiramba Mafamadugi Bazar Board ki Tongan ba Furuk ki Miyoi Singna Mahak Putaramna Okhi Ngaihak Famina Rabamatung
Makata na Mafamaduda Peace Campaign Chathanaba Thorang Tauringaida Chandel gi Osina Luchingba Team Mamana Mafamaduda Peace Campaign Chathaba Amadi Khongchat aduga mari leinana district asigi manungda makhal amatagi activities sing pangthok payaroi haibada natana Khongchat aduga mari leinana Mafamaduda ahing yarek tuna leibasu yaroi amadi Chandel district fauduna Churachandpurda changbasu yaroi haina akanwa wafam kaya thamlakpa amadi pung kunmari fana Mafamaduda leitanaba hairakpadagi ngaihak Nakal anigi marakta wari sanarba matung yanaba purakpa ngamdabadagi amuk halaktuna palelda panduna leiri hairi Oirakliba fibam singasi Manipur lenga ki khujin thorang ngaktani haina malem thongana maral sirakpaga loinana Churachandpur lansin bagi wafam ahong baleitri haina phongdorakli amaromda Indigenous Tribal Leaders Forum ITLF na thadorok pachiro lamagi matungina hojek social activist malem thongam ge peace solo ride expedition asida mahak na karigumba maitei amasung kuki jau miyamga agreement natraga understanding ama puraktriba phawba hojek lairiba buffer zone asi phawduna kuki jau area da changlakpa yaroi haina thingkhibaga loinana karigumba mahak na buffer zone Lansin duna Kukijau area da sanglak labadi mahagna atamnana Kukijau community singi sentiment da singna bani haina laugani haina cherol asina phongdorakli Thasigi tang tara da Saparmaina police station ge manung chanba mafam singda OC Saparmaina na luchingba police team mamana ain kaina yu yoliba vendor singe mathakta chathakhiba drive singda phagalakhiba DIC liquor liter listing ani chamanga kun Saparmaina excise station da khusinaraklaba matung yu sing adu yurakpa yaurakpa amadi mal Canada Thampham Leraktabadagi Commissioner of Excise Manipur Hongyo Warshangna Thokpa official order amagi matungina hairiba DIC liquor singadu media police personnel sing amasung miyamgi mamangda haidoktuna mahankhre Chairap Loisang Manipur gi oiba famnaiba singna lepna khibawari ki matung inna Chairau bagi thoram thasigi tang tara mapal sajibagi noma panba numitta pangthoklagani haina Chairap Loisang Manipur gi secretary na thadorok pachirol amana khanghalakli cherol asina makha taraduna thagi khongchatta Chairau ba si mamangai maidingu nongda lairen pakhang bana palingai dagi sajiba noma panbada lining thau sidabagi laimangda hairam lairam thenduna leibaki yaifanaba thauniba asi chanarakli masigi mathakta ningthorol Nepal suba maidingu naufangbana su sajibu nong mapanba chahi haunabagi chai paiduna lauhan khiba adubu chai lauba haina su khangnarakhi amadi ningthorol kunthra Nepal suba maidingu kiambana su nong mapanbada hiang loibu chai tharami maru oina handak tha sigi tang tara mapalda lamta thagi thasu Asi numit asigi ayuk pung taruka minute yangkhaini thoiga second kun tarukta loi khraga matung sajibu noma panba changlakle maramaduna Chairap Loisang Manipur na mafam khudingda leibak miyam ga loinana sajibu chairau bagi numit asi pangthoklagani haina su cherol asina phongdorakli Uniting for a Glaucoma-Free World haiba theme da World Glaucoma Week ki thoramga mari leinana ngasi nongmagi oiba free eye camp ka loinana glaucoma awareness campaign ama Primary Health Center thanga da pangthokre National Program for Control of Blindness and Visual Impairment National Health Mission Manipur amadi Directorate of Health Service Manipur ga punna khusamnaduna pangthokhiba thoramduda ophthalmologist Dr. Mari Optometrist Tarataruk staff nurse sing amadi Asha worker singna saruk yadana miyoi chahum hena mitka mari leinaba anaba sing lemna ilayeng baga loinana miyoi chamaga yangkhai hen bada lemna anu yanthokhi miyoi kun cataract diagnose tawkhi amadi glaucoma naba miyoi ahum su masakhangdokhi thoramaduga mari leinana CMO Bisnupur Dr. L Rai Chandra phongdokhi bada glaucoma hairiba leina asina Nakragadi blindness oirakadoribanina miyam pumna makna khangminnaba
Laina Asidagi Ngakthok Minasi Haiki Thoramaduda CMO Bisnupur Dr. L. Rai Chandra SNONPCB and NHM Manipur Dr. Vikram Khoishnam Amadi PHC Thangagi MO in charge Dr. L. Japan Athoba Mithung Lensing Oina Sarup Yaki Awareness game si pangtuga risk play wa missing sida lokuma che ka phupi u haibagi awareness hando pa se automatic tarkal oi maramdi heng mi mana anawala pakan de nang isi lokuma na re nang 90% nang supply ko re haiba kanda mi tu di khangaga ma do to bom da khangoroi nga down chat thani ba aduga luri di adugi siriba na riba poto hando an ba treatment chal leite adubu apoi na nganna khangora ga di Maze Karangan detect our regadi, Hida like the Zadana, half the Nakotana to Kanda, Quina, with Tanhandana, Sadana maintain to Robert Kambaya Bagi possibilities in lay. Gramin Krisi Mausam Sevagi Makhada Mobile Based Agro Advisory Service for Improvement of Livelihood of Farmer in Manipur Haiba Hiramda Nomagi Oiba Farmer Awareness Program among Asi AMFU Lamphel Partner Sindana Lamphel de Leba ICAR Research Complex for NEH Reason Gi Loktak Farmer Hostel the Pangtokre Hai Riba Thoramaduda ICAR Manipur Center Ge Senior Scientist Dr. R. Tiningombam State Med Center Imphal Ge Scientist K. Ambedkar, State Med Center Imphal Ge Head JKS Yadav, ICAR Manipur Center Ge HORC Dr. S. Basantamadi, ACTO Chandel Ge Dr. K. Sonamanina, Presidium Member Singh Oina Sarugyaki. Paugi Marathan Natimba Break Amatang Lominasi. ISCOM Media na Saknai Raba Singi Mapau Athuba Matamda Chayol Gi Oina ISCOM Channel 2 da Uba Fangbiragani Loinana Anauba Makal Makha Kayagi Program Su Yengba Fangbiragani ISCOM Media Smooth Oina Chatnana Bohona Bada LCO Singi Mathoyam Natai Maram Aduna LCO Singna Tha Khudingi Tang Tara Mangagi Manungda Thagi Pifam Tokpa Bill Adu Pithok Piu Bill Yariba Makai Office da Lakpiraga Receipt Lobiu Karigumba GPay da Thibiragana Screenshot Adu WhatsApp Group da Thabiramu Thagachari Break Matung da Taram Lokshari Kumja Lisingani Tara Taruktagi Haudana Laibung Kaba Thogal Lupna Chahi Khudingi Pangthok Tuna Lakpa Seloi Langmai Ching Kabagi Khongcharasigi Makha Chatharakpa Oina Nepal Suba Seloi Langmai Ching Kabagi Khongchat Ngasi Imphal East Ki Khurai Ahong Pungdagi Khurai Assembly Constituency ki Social Worker Harungbam Ashirjit na Lamthakre Hai Riba Lamthabagi Thoramaduga Mari Leinana Khurai Assembly Constituency ki Social Worker Harungbam Ashirjit na Hai Kibada Maitai Ekhoigi Thazanabagi Matung Inna Ngasigi Khongchat Asi Khurai Ahong Pungdagi Hauraga Nongmai Jing Ching Hairaga Khangnaba Seloi Langmai Chingda Leiba Nongpok Ningthawamadi Ima Panthoibi gi Khubamda Phambal Karba Matung Harau Mathoi Kagadabani Maru Oina Khurai Ahong Pung Hairiba Mafam Asi Matam Sangna Chayet Nabakaya Leiduna Lakli Adubu Mafam Asi Matam gi Matung Ina Achumba Amadi Tholakhigani Haibagi Thazabasu Thamli Loinana Nongmai Jing Ching Hairaga Khangnaba Seloi Langmai Ching Kabagi Khongcharasi Kanagumba Amattada Singnaba Yaudana Indian Constitution gi Article number 25 to 28 ki matung inna right to freedom of religion amadi freedom to manage religious haibas gi makhada asigumba lining gi oiba thoramasi pangthokpani hainasu mahakna phongdoki amaromda laibung kaba thogal lupki spokesperson Ayam Suresh na haikibada kumjalising ani tara tarukta gi horaga lup asina nomaizing hairaga khangnaba seloi Langmai Chingi Nongpok Ningthaugi Khubam Yogadaba Khongcharasi Chahi Khudingi Sindana Laklibani Hai Riba Khongcharasi Sinbagi Maramdi Miyamna Baruni Hairaga Khangnariba Chingasi Mahurol Seloi Langmai Ching Haina Kawi Hai Riba Mafam Asida Kaunariba Baruni Haiba Wahi Asi Kona Lakhiba Mingo Amani Masigumba Maitegi Senglaba Laifam Sing Asibu Masak Khanghananabagi Wakhalonda Khongcharasi Chahi Khudingi Pangthok Libani Haiba Wafam Asi Phongdoki
ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯂꯥꯏ ꯆꯥꯄꯨꯝ ꯃꯉꯨꯄꯨ ꯂꯥꯏꯕꯨꯡ ꯌꯥꯀꯥꯕ ꯊꯧꯒꯠꯂꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯡꯒꯣꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯟꯖꯔꯤꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯈꯣꯡꯁꯥꯟꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯕꯥꯔꯨꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯦ ꯕꯥꯔꯨꯅꯤꯁꯤꯗꯤ ꯀꯣꯟꯅ ꯂꯥꯛꯄ ꯃꯃꯤꯡꯅꯤ ꯁꯤꯂꯣꯏ ꯂꯦꯡꯃꯥꯏꯆꯤꯡ ꯅꯣꯡꯃꯥꯏꯆꯤꯡ ꯀꯧꯏ ꯑꯃꯁꯨꯡ ꯂꯥꯏꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤꯒꯤ ꯂꯥꯏꯐꯝꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤꯝꯇꯪ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ 2016 ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯛꯄ ꯂꯦꯞꯇꯅ ꯁꯤꯟꯖꯔꯛꯄꯅꯤ ꯀꯣꯚꯤꯗꯀꯤ ꯂꯥꯟꯒꯤ ꯂꯩꯔꯨꯕꯩ ꯈꯔ ꯂꯦꯞꯄꯨꯔꯦ ꯑꯗꯨꯅ ꯃꯗꯨꯃꯛꯇꯨꯗꯪ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖ ꯑꯇꯩ ꯅꯠꯇꯦ ꯕꯥꯔꯨꯅꯤ ꯅꯠꯇꯦ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡ ꯁꯤꯂꯣꯏ ꯂꯦꯡꯃꯥꯏꯆꯤꯡꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯥꯏꯐꯝ ꯑꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪ ꯃꯌꯥꯝ ꯈꯪꯕꯤꯌꯨ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯇꯥꯡ 13 ꯂꯝꯇꯥꯏ 23 ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯄꯨꯡꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯆꯤꯡ ꯆꯤꯡ ꯇꯥꯅ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯨꯡꯁꯤꯒꯤ ꯑꯩꯈꯣꯏ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯗꯩꯗ ꯑꯩꯈꯣꯏ ꯐꯝꯕꯥꯜ ꯀꯥꯔꯒ ꯀꯩꯅꯣꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯒ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔ ꯃꯇꯨꯡ ꯁꯤꯒꯤ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤ ꯉꯁꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯆꯌꯦꯠꯅꯕ ꯃꯐꯝ ꯑꯃ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯊꯥꯖꯕ ꯊꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ आर्टिकल नंबर 25 to 28 की मतुंग इना कोई राइट टू वर्शिप अदुगा राइट टू मैनेज आवर रिलीजन्स अफेयर्स हाबगी मखादा कनामतुदा आइन सिंगबगी वामगी मखा नत्तबिदा कोई लाइ खुरुंबा कोई धर्मगी ओइबा कोई कनार्तदा कायदबिदा कोई सिगुंबा कोई खोंचत अमा सिसदगी हौदरी आइसे मतंग सिदai हाजरग मतंग सिंजर Central Agricultural University Cow Infalna All India Coordinated Research on Post-Harvest and Engineering Technology AICRPHET की project की मखादा लंबोई खोंगनांग खोंग इम्फाल वेस्ट Entrepreneur Development and Hands-on Training on Fermented Soybean Production ngasi hodokre lamboi khongnang khonggi relief camp ta leiriba IDP sing khaktagi oiba ngasi gi training program adu AICRPHET na Manipur gi tongan tongan mafam da leptana chatharakpa training program gi saruk ama oina pangthokibani hogdokpagi thoramda wa ngangladuna Cow Imphal gi senior scientist Dr. Thangjam Anand Singh na फोंदोखिबदा हौजिकि मतमदा लाइरिक तमलगा पैसा थोक्तबगी अवाबा कोकनबा अमत गायरबा पाम्बैदी एंटरप्रेन्योर हाइबसिना ओइरिबनी लोइनना मी अमना हवाईजार पुथोकलगा इमुंग अमगी सेंथोक फजना लैहनबा याय हाइखि ngasiगी मियो यांखैना सरुक याखिबा ट्रेनिंग अदुदा हवाईजार पुथोकपदा माई पाकलबि सनसम मेंथोइबी देवीना hands on training demonstration अम उत्खि ngasi chahi tara manga tara taruk ki mamangda saba loiraduna sanga khraba amasung thabak haukraba Imphal East District ke manung channa Minuthong Hafiz hapta da leiba maitai pangal mahiroi nupi macha singi amatangairaba Muslim Girls Hostel asi sakhibada pukchil sengna kathokpaga loirina thabak sukhibagi achangba bill gi senfam lengak asina ngasi phauba pithok pidana leiriba si yamna laibak thibani thabak asi सुननबा होनखिबा मतमदुदसु चे चांग तानबदा अवाबा खुदोंग चादबा कया मायुकनकी अमदी सेनफम कया मरुम तिंगना चेंदुना होनकी खुराई असेंबली कॉन्स्टिट्युएंसी के एमएलए वांखे असेंबली कॉन्स्टिट्युएंसी के एमएलए अमदी अतै मियोय कया न मतेंग पांगसिन बिदुना ngasi मपुंग फाबा मुस्लिम गर्ल्स हॉस्टल असे मियामना उबा फंगदिबनी मणिपुरदा पॉपुलर लेंगा कया चटखरे अदुबु गर्ल्स हॉस्टल असे साखेबगी अवाटपा बिलगी सेनफमदी होटलै पालै तौदुना मतम हौखिबा ngaktani minority muslim nupi macha singi hostel asida lengakna lumna lobidabagum tauribasi yamna laibak thibani haina subcontractor L Tombana phongdorakli mahakna makha taraduna Manipur ge chief minister Y Khemchan gi anoba lengak asida miyamna chawna thajaba thamnarakli bani wa yamna ngangdana thabakna hana tauba miyam gi yaifa thorang kaya nauna paikhalakli ba chief minister Khemchana hostel asibo thamoi sengna senfam kaya थाददुना साजखिबा सबकॉन्ट्रैक्टर सिंगी अवाबसी खंथबिरगा अवाटबा बिल असि पिथोकपियु हाइना अपील तौरक्ली
Dhanamanjuri University के Commerce Department सिंधुना Department असि Conference Hall दा Safe Products Confident Consumers हाइबा थीम दा Consumer Rights Day 2026 के थौरम पांगथोखरे थौरम अदुदा Research and Development Cell Manipur University के Director Professor C.H. Ibohol Meitei amadi School of Business Studies DMU के Dean Professor N. Jayantina Chingba Mioi Singna Maru Oiba Mithung Oina Seruk Yaki थौरम अदुदा Professor C.H. Ibohol Meitei Consumer Rights Product Safety amasung masiga mari leinaba hiram singda wangangki Central Bureau of Communication, Ministry of Information and Broadcasting, Regional Office, Imphal Sindhuna, Vikshit Bharat at 2047 and its relevant pillars ki matang da Special Outreach Program SOPMA, Kabo Wakching Community Holding asi pangthokre, Thoramadu da South Eastern Asian Studies, Manipur University ki HOD, Dr. Chinglen Maishnam, CBCRO Imphal ki FEOH Deepak Kumar Sharma, Nambol Municipal Council ki caretaker Chandam Bikram, Nambol Municipal Council के caretaker Siza Kunjeshwari amadi Modern Club Kabo Wakching के President Rameshwar na अथवा मिथुंगलेन सिंह ओइने सरुक याखी थौरम दुदा मैरा आर्टिस्ट एसोसिएशन a drama cultural program amadi जगोई नाचोम संगीत कला एकेडमी महाविद्यालय ना जगोई इसै कया amadi मैरा आर्टिस्ट एसोसिएशन के आर्टिस्ट सिंगना निंगोल पोकपी लीला उत्तुना अयेग मसिंग के पुकनिंग चिंगसिंदुना कल्चरल जगोई इसै के खुथांगदा विकसित भारत की मतंगदा इंडिया गवर्नमेंट ना पाइखलिबा थौरांग की मतंगदा उत्खी अमदी अवेयरनेस पीखी लोनेना विकसित भारत की मतंगदा पांगथोकलिबा क्विज तसु मकोक मथंग तारबसिंगदा सर्टिफिकेट अमदी कैश प्राइज पीदुना इकाई खुमनबा उत्खी थौरम अदुगा मरी लेनेना CBCRO इम्फाल की FEOH दीपक कुमार ना फोंगदोखिबदा इंडिया गवर्नमेंट ना विकसित at 2047 ना लेंगाक ना लेबाक सिगे मियामदा पाइखलिबा गवर्नमेंट की स्कीम सिंग मियामदा खंगहनबगी लोइनना विकसित भारत अमा ओइरकनबा होनबदा लेबाक मियामसु सरुक याननबा थौरम असि पांगथोकपनि हाइखि श्रीभूमि डिस्ट्रिक्ट की पत्थरकांदी बगधार के लमाबम बीरेंद्रदा कविरत्न अवार्ड 2026 खुसिनखरे हौखिबा मार्च की तांग 15 गुवाहाटी दा पांगथोकपा तरानिथोई सुबह ज्ञान रत्न साहित्य अकादमी कॉन्फ्रेंस दा अवार्ड असी खुसिनखिबनी महागना लिसिंग अनि कुनमाथोइदा साहित्य सेवक अवार्ड अमसुंग लिसिंग अनि कुनमंगादा साहित्य रत्न अवार्ड फंखि लमाबम बीरेंद्र मणिपुरी साहित्य के समाजदा सकनाइदबा मियोय अमा ओइबता नत्तना मालेमगी मैतै सिंगे मरक्ता लंगलबा थवान मिचाक अमनि हाइना सिंथानरी बराक वैली दा मैतै सिंगे मरक्ता महागना इहान हानबा कवि रत्न अवार्ड फंगबा मियोय अमनि हौजिक महागना प्रेसिडेंट मणिपुरी साहित्य परिषद असम श्रीभूमि डिस्ट्रिक्ट कमिटी के वाइस President of the Manipuri Short Story Society India amasung Member Manipuri Development Council Assam oiduna miyam gi seba tobiri mahang ne award asi phanglakpada Sribhumi District ta leibiriba mitai macha singi marakta harauna nungaiba phongdokna rakle Sribhumi District ki mitai singi marakta khaktanatana Assam amasung Assam gi wangmada leiriba mitai macha khudingna thagatpa wahaina harauba phongdok pirakle BAFTA Award Fankraba Lakshmi Priya Devi na direction piba Manipuri film Bung Theatre Singda Hek release tawbaga Box Office ta lupa crore ba hena tanba ngamba state asigi ahan Manipuri film oiba ngamle Excel Entertainment Chalkboard Entertainment amasung Suitable Pictures anina punna puthokpa Manipuri film Bung ikui kuidringai mamangda BAFTA ge Best Children's and Family Film Award ki mana piduna ikai khumna khraba film amani award ase yenthokpa ki thoram London da leiba Royal Festival Hall da February ki tang 19 da pangthokhi Manipuri film Bung BAFTA Award fangduna international recognition fanglaba matung tha asigi tang 6 ta gi hoduna theater singda utuna audience singi pukning nauhona na chingsinba horakibani film asigi warida lead role lauriba nupa macha adugi ming Gugun Kipgen Kawi wari asigi matungina nupa macha asi bala hizam ning thauzamna apokpi mama gi saktam langduna mapa yaudana yolakhibagi loinana nupa macha asina apokpa mapabu
थीननबा मरुप अमगा मयुमदगी थोलखिबगी खोंगचटना फिल्म असिगी मपुंग ओइबा वारिनी फिल्म असिदा मियोइबा अमना महाकना निंगजरिबा अदु फंगननबा होटनबदा अखांग कनबा चंगी हाइबा अदु निंगथिना उत्पत नतना ममा अमदी मचा अनिगी मरक्ता लेनरिबा मरी अदुसु सेंगना उबा फंगले ngasi ki sanabagi pauda All Manipur Volleyball Association gi miyang makhada YMDO hairangoi thongna sinduna club asigi sanabungda team taret na group ani da saruk yaraga nifu nithoi suba Massacre state level volleyball tournament ngasi sanakiba match da YMDO hairangoi thongna ahum sinoda maithiba pikraba YMDO gi set points singadu kunmanga tara taruk kunmanga tara nipal madi kunmanga tara mathoida maithiba pibangam ki tournament asigi ngasi sanakiba atopa match ta KLYGC kamongna KRLC khajiribu set point kunmari kuntaruk kunmanga tara taruk kunmanga kunmathoy madi kunmanga kunithoi lauduna set ahum amada maithiba pikre loisilakpada maru oiba pau amuk hana UNLFP amadi lainga ki marakta khoyak pinakhiba peace agreement hojik chatnari haina home minister na haikre Census postpone tawgadabani haibagi demanda ngasi su JF din assembly thomjin bagi khongjang sanction khre Chief Minister Y Khemchana Chayola sige business house ta lauthokre punna lupa crore lising ani chamanga kunmari henbagi grant pass tawkre Naga ki lamda kuki singna kuki homeland taliba sina tangdu laita ba purakpa ngamloi GPRN na compromise sutok tawroi hairi amadi Manipur gi hojik oiriba dongching ki phibam asi yenglaga tongan ba district kayada alert lauthukre ngasi ge onadi ISCOM news na pizza ba Manipuri pau matang solution jari meng tabir ba singbu amuk hanna khurumjari